आकाशवाणी इम्फाल RK.Gorani na pau pazari ahanbada maroiba pau राज्य के हकसेल विभाग ना हाइरी मणिपुर दा हौजुक फाउबगी ओइना मंकी पॉक्स केस अमता थेंगनाबा लैत्री राज्य से सही एसके जनवरी अमदिगे सेप्टेम्बर अमा फाउबदा देंगिना नाबा मियोय जानिगे कुंथ्रामरी थेंगनखी केंद्र के टूरिज्म अमसुंग कल्चर के मंत्री गजेंद्र शेखाव उना सभापति ओइदुना शिलोंगदा टूरिज्म मंत्री सिंह ओइबे मिफम अमा पांगथोखरे अमसुंग राष्ट्रपति द्रौपदी मुर्मुना हौरुकलिबा महिरोय सिंगदा अफबा थबक अमदि ग्यान लौसिंग तानसिंदुना लेबाग असिगिदमक तुंगी अफबा युम्बी अममम ओइनेनबा फोंगदोकली राज्य के हकसेल विभाग ना हाइरी मणिपुर दा हौजुक फाउबगी ओइना मंकी पॉक्स की केस अमता थेंगनाबा लैत्री राज्य के हेल्थ सर्विसेज की डायरेक्टर ओ सनान बिना थोकपा चेरोल अमदा हाई जिरीबामदा मंकी पॉक्स की केस अहुम लैरे हाइना मियामना सिंगनरीबा अदुगी मतांगदा पल्लदुना अंगांगसिंग अदुगी लायोंगा मरी लैनबा सैंपल सिंग टेस्ट तौबदा लोइनमक नेगेटिव ओइरे मरम अदुना लाइना आसकी मतांगदा मियामना मेपाइबिदनबा हेल्थ सर्विसेज ना अपील तौरी इम्फाल जिला की अंड्रोदगी मियो एमा रेबिस लाइना नंबर मोदुना ngarang लाइखिद्रे माक इम्फाल की रिम्स हॉस्पिटल लायंगदुना लाखिबनी लाइखिद्रे मियो एसी मांग लोइजब हुइने सिखिबनी हाइरी फिबम मसी जेंगलगा नेशनल रेबिस कंट्रोल प्रोग्राम की मखादा रेबिस लाइना की मतंग ने मियाम पुना खंगमिनबगी थरोम अमा पांगथोखरे हुई अमसुंग हौदोंग दा हयंगदगी हौरगा पाक्सन हिदा कापथोकलगनी हिरमबसगी मतंग स्टेट एपिडेमियोलॉजिस्ट डॉक्टर एस गोपाल सिंह ना हाई लाइखिद्रे मियो अदुदा रेबिस की सबसाबा लायोंग सिंह थेंगनखी माग ना हाई कोइने फंगबा रिपोर्ट री मादी पुरा रेबीज की साइन सिम्टोम नेबा अदुगा तौबदबो मागी हिस्ट्री सिदा रेबीज से कराई दगिनो तो अदगी प्रोग्राम की मतुंगना अकोइबा एरिया द्वाइदा लैबा हुई करी कराजी बजिंगुना वेटरिनरी ना मोय नेसेसरी एक्शन लोखतुइनेबा वैक्सीनेशन तौबा खंगे अमा खंगे लोइन तौनेबा दुगुती राज्य सही एसके जनवरी अमदिगे सेप्टेम्बर अमा फाउबदा डेंगीना नाबा मियोय चनी कुंथ्रामरी थेंगनखी स्टेट मलेरिया ऑफिसर डॉक्टर सलाम प्रिय कुमार हाई इम्फाल वेस्ट जिला दा ख्वाइदगी यामना डेंगी केस 133 थेंगनखी अदुगा इम्फाल ईस्टना 63 थौबालदना 19 बिष्णुपुरदा 13 कक्सिंगदा 3 उखरुल अमसुंग चांदेलदा 3 कांगपोकपीदा 2 सेनापति अमसुंग तामेंगलोंगदा अममम थेंगनखी मियामना कांगना संदोकपा लैना आदि ngaktoknaba isa isana sexual thorong lokhatpiyu sarkarna su laina achi sandorokpa thingna tongan ba thorang kya paikhatli adumainamak tengnokpal churachandpur fairjol jiriba noni amasu kamjong dadi haujuk phaubada dengi case amata thengnadri hairi Tarechuba Manipur Rifles के सिंगदा ट्रीटमेंट प्लांट लेबा पोस्ट ngarang nubitang pung 13 tarakpada drone sijineduna landarakpada amang takaya thokle hairi Landarakpada post adu leba tongan tongan pham singda akai atoi khara thokhi adumainamak security mi singdi sohudre hairi Kuki militant singna drone sijineduna landarak phawbada central force na kariginamak yengduna tumina leibanu hainu miyamna yaningdeba phongdongna rakli Misam miyam da mi paiba yaudana nena tana leiba yanaba sarkan akan mathabak lokot biduna ngak senbiu amadi asiguba tamthiba thawong asida janaba sing matik saba cherak pinaba thagot labak lokot pinaba apil tarukli Rises ki mapam kaya da asiguma landarap ki thawong asibu yaningdeba phongdoktuna tongan wakat mipam sing phamduna mai leinaba sing akan ba thabak lokot tuna tokoti haiduna pendaba phongdokna rakli केंद्र की टूरिज्म अमसुंग कल्चर की मंत्री गजेंद्र शेखाव ना सभापति ओइदर ngarang मेघालय की शिलोंगदा टूरिज्म मंत्री सिंह ओइबा मिफम अमा पांगथोखरे थरोमदुदा अवांग नुपोक लमदम अमसुंग यूनियन टेरिटोरी की मंत्री सिंहना सरू याखी सिरे गजेंद्र शेखाव ना हाई लेबाक असिदा मपुंग ओइना यंगदा टूरिज्म असि तमना तमना चाखोलगली राज्य अमसुंग यूनियन टेरिटोरी सिंहदा असिगुम मखलि मिफम असि तांकक नाइना पांगथोकनी मंत्रीना Tourism sakol hanaba tongan proposal sing pikat lang nabasu राज्य सिंह अमसुंग यूनियन टेरिटोरी सिंह दा खंगहनखी श्री शेखावन ngasi साउथ वेस्ट खासे हिल जिला दा चतुना जिला थक ऑफिसर सिंह सु उनदुना राज्य अदुगी ओइरिबा फिबंगी मतंग दा कुपना खनगनी ताबिरिबा पावसी आकाशवाणी इम्फाल दगिनी राष्ट्रपति द्रौपदी मुर्मु ngasi पुणे दा Symbiosis International Dim University Konmato Suba Convocation Saru Yari Mahagna Hauruk Liba Mahiro Singda Apaba Tabak Am the Gallo Singta Sinduna Lebak Asigi Damak Tungi
afaba yumbi amamam oinanaba phongdokli mahakna mahiroi-singda yaifamangol su pikhi ngasi nungthil Rashtrapatina Mumbai gi Maharashtra Legislative Council gi sahi chama surpa tharomda saru yagani thorom aduda Rashtrapati Draupadi Murmuna Upper House ki matang lairik amasu phongani Rashtrapatina West Member of House amadi Best Peace ki mana khusinagani Maharashtra Rajyapal C.P. Radhakrishnan amadi Mukhyamantri Eknath Shinde sing basing thorom aduda saru yagani Pradhanmantri Narendra Modi Brunei amasung Singapore gi numit humni khongchatanga si Brunei de thungani maki khongchat asina leibak sing asiga Bharat ka lainari bamari hena jasin handuna amaga tingmang pinabagi thabak hengal hagani haibi thajabasu phongdokli maki khongchat asi mangoi nena wangang bada Sri Narendra Modi na hai India ki Act East Policy amasung Indo-Pacific Vision da leibak ani na maru oiba thodang lauri Brunei Darussalam khongchat asi Sri Modi gi leibak asi chatpa hanba khongchat ni Bharat amasu Brunei gi kutniti oiba mari lainaba sahi nipu surakpai khongchat asida leibak adugi Sultan Haji Hasnal Bokia amasung Royal Family miyoisingas unagani Pradhanmantri na heng Singapore da thungani khongchat aduda leibak adugi Rashtrapati Tharman Shanmugarnam Pradhanmantri Lawrence Wong amasung makokthongba mantri singa unagani loinana lamdam adugi makokthongba lalon itik tawba miyoisingas unaduna Pradhanmantri na wari sanagani Lawu Singu amasung Lomgi Yaifa Thorang Mantri Shivraj Singh Chauhan ngasi New Delhi da Agri Sure Fund amasung Krishi Nivesh Portal hogdokani Mantri na Agriculture Infrastructure Fund NIF Excellent Award su khusinagani Thormasta Rajya Mantri amadi tongan State Bank of India Mute Singh su saru yagani Central Bureau of Investigation CBI na RG Kar Medical College and Hospital gi hanagi Principal Dr. Sandeep Ghosh ngarang phadun masin hamgi thabak chathakre Hospital ki thabak thorom singda Dr. Ghosh na sel thumlana sijinaba yauna handak Dr. Nupi amabu izat manglag hatpi thoktok ta chenabra habi matangda mahaki mathakta CBI na wahang pahuncha thakibani hairi Indian Air Force ki Aero Engine chani ni fulaina naba prastab toriba du Cabinet Committee on Security na ayaba pikre Aero Engine sing adupun lupa koti lesing kuntaruk sang na laigadabani hairi amaromda Indian Air Force ke MiG-29 fighter jet ama Rajasthan gi Barmar dangrang numitang kaikre plane adu piring da technical khudongchada manamar moina paw phongna raktabadagi kaikhibani hairi adu moinamak pilot adudi chongthok hobadagi hinghaure hairi Paris Paralympic Games ta Nitya Srena Women Singles Badminton senjeng takman ama lawduna Bharat na sanagi ahum lupagi manga amasung senjeng takman tare phangna puna takman tara manga phangduna haujik tara manga suba mafamda leiri mangna senjeng takman phanglakpata Rashtrapati Draupadi Murmu na thagat ba phangdorakli Games asda takman phanglaba sanore khudingmakta Rashtrapati Murmu yauna Uparashtrapati Jagdeep Dhankar amsung Pradhanmantri Narendra Modi na thagat ba phangdorakli ngasi games asi tarung ni chanba nimita shooting amadi nupa gi high jump ge match sing sanagani sanaroi sing asina match asi takman sing darkan haibi asa thamli medal telida China na sanagi nipu mari lupa gi kunthra amasung senjeng tara mari punna takman marpu taret phangduna makok ta leiri Great Britain sanagi kunmapan lupa gi tara manga senjeng tara punna takman yang kai phangduna ani subada leiri aduga America na sanagi tara humdoi lupa gi tara mapan senjeng tara punna takman ne phunitoi phangduna ahum suma mafam da leiri haujik aroibada maroyo pau amuk hanna Raijya gi Hakchel Bibhag na hairi Manipur da haujik phawbagi oina monkeypox ki case amada thengnaba leitri Raijya asa chahi asi January amadagi September ama phawbada dengue na naba miyoi chani ge kuntramari thengnakhi Kengi Tourism amasung Culture gi Mantri Gajendra Shekhawana Sabapati oidana Silongda Tourism Mantri sing oiba mifam ama pangthokre amasung Rashtrapati Draupadi Murmu na haurukleba mahiroi singda afaba thabak amadi gyan loksing ta sinduna lebak asigidamak tungi afaba yumbi amamam oinanaba phongdokli pauloi jari